ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃꯁꯨꯡ ꯃꯣꯕꯁꯤꯡꯒ ꯄꯨꯜꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟꯗ ꯌꯨꯝ ꯃꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯨꯅ ꯇꯥꯂꯛꯈ꯭ꯔꯕ ꯇꯣꯔꯕꯨꯡꯒꯤ ꯃꯩꯇꯩ ꯈꯔ ꯃꯩ ꯊꯥꯍꯧꯗꯕ ꯌꯨꯝ ꯈꯔꯗ ꯆꯪꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯥꯔꯃꯤ ꯄꯔꯁꯅꯦꯜ ꯈꯔꯒ ꯄꯨꯟꯅ ꯆꯪꯂꯨꯕꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯃꯗ ꯀꯨꯀꯤ ꯂꯩꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯇꯣꯔꯕꯨꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯥ ꯃꯔꯤ ꯐꯥꯔꯛꯀꯗꯧꯔꯕ ꯃꯇꯝꯁꯤ ꯀꯨꯀꯤꯅ ꯆꯠꯊꯔꯛꯈꯤꯕ ꯚꯥꯏꯂꯦꯟꯁ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒ ꯅꯛꯅꯅ ꯂꯩꯕ ꯇꯣꯔꯕꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅ ꯃꯩꯇꯩ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯐꯝꯗꯨꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯀꯨꯃꯥꯟ ꯔꯦꯖꯤꯃꯦꯟꯠꯀꯤ ꯁꯤꯑꯣꯅ ꯇꯣꯔꯕꯨꯡ ꯑꯦꯔꯤꯌꯥꯒꯤ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ, ꯌꯨꯝ ꯈꯔ ꯃꯩ ꯆꯥꯛꯇꯕ ꯌꯥꯎꯔꯤꯕ ꯑꯁꯤꯗ ꯃꯤ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯇꯣꯔꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯅꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀ ꯅꯛꯅꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯅꯤꯒ ꯑꯥꯔꯃꯤ ꯄꯔꯁꯅꯦꯜ ꯑꯃꯒ ꯆꯪꯂꯨꯕꯗ ꯏꯅꯥꯎꯒꯤ ꯌꯨꯝꯃꯛꯇꯗ ꯀꯨꯀꯤ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯏꯅꯥꯎꯅ ꯃꯤ ꯂꯩꯔꯦ ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯥꯔꯃꯤ ꯄꯔꯁꯅꯦꯜ ꯑꯃꯅ ꯃꯤꯗꯨ ꯇꯥꯟꯅꯈꯤ ꯍꯥꯏꯅ ꯊꯧꯗꯣꯛꯇꯨꯕꯨ ꯎꯍꯧꯕ ꯐꯧꯒꯥꯛꯆꯥꯎꯗꯒꯤ ꯕꯣꯏ ꯀꯧꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯄꯥꯎꯃꯤꯗ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯕꯣꯏꯅ ꯍꯥꯏꯈꯤꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯤꯆꯝ ꯄꯨꯁꯤꯜꯂꯒ ꯆꯪꯕꯗ ꯀꯨꯀꯤ ꯂꯩꯔꯝꯕ ꯑꯁꯤꯗꯤ ꯃꯩꯇꯩ ꯍꯥꯠꯍꯟꯒꯦ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯥꯔꯃꯤꯒꯤ ꯊꯧꯑꯣꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯅꯕ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯂꯝꯗ ꯗ꯭ꯔꯣꯟ ꯀꯦꯃꯦꯔꯥ ꯄꯥꯏꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯅ ꯁꯤꯐꯥꯏꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝꯗ ꯄꯥꯏꯕꯁꯨ ꯅꯠꯇꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯂꯩꯍꯧꯕ ꯌꯨꯝ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯌꯦꯡꯁꯤꯟꯅꯕ ꯗ꯭ꯔꯣꯟ ꯄꯥꯏꯕꯅ ꯁꯤꯐꯥꯏꯅ ꯌꯥꯗꯕ ꯑꯁꯤꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ꯫ ꯁꯤꯐꯥꯏꯁꯤꯡꯅ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏꯒꯤ ꯃꯃꯥꯡ ꯂꯩꯔꯛꯇ ꯆꯠꯄ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯥꯎ ꯑꯊꯤꯡꯕ ꯊꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯔꯤꯕ ꯁꯤꯐꯥꯏꯅ ꯃꯩꯇꯩ ꯈꯛꯇꯗ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯗꯤ ꯃꯤꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯗ꯭ꯔꯣꯟ ꯄꯥꯏꯕꯒꯤ ꯑꯌꯥꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯂꯛꯂꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯛꯏꯕꯅ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯔꯅꯤ, ꯑꯥꯔꯃꯤꯅ ꯂꯣꯏꯅ ꯉꯥꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯁꯦ ꯊꯣꯏꯗꯣꯛꯄ ꯃꯤ ꯂꯩꯇ꯭ꯔꯦ, ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯌꯦꯡꯕ ꯆꯪꯉꯨꯕꯁꯤꯗ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯕꯨꯡꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯃꯤ ꯑꯃ ꯂꯩꯔꯦ ꯁꯥꯔ ꯍꯥꯏꯅ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯗ ꯍꯥꯏꯕꯗ ꯀꯨꯀꯤꯅꯦ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯁꯨ ꯃꯁꯝ ꯄꯨꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯕꯨꯡꯗꯨꯅ ꯇꯝꯕꯗ ꯆꯪꯉꯨꯕ ꯀꯥꯟꯁꯤꯗ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯃꯤꯁꯛꯇꯨ ꯑꯥꯔꯃꯤꯒꯤ ꯑꯣꯏꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯇꯥꯟꯅꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯗꯣ ꯑꯃꯨꯛ ꯂꯝꯕꯤꯁꯤꯗ ꯂꯪꯊꯣꯛꯑꯒ ꯊꯝꯃꯝꯕꯅꯤ꯫ ꯆꯪꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯌꯦꯡꯉꯨꯔ ꯈꯣꯠꯂꯨꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯨꯀꯤ ꯑꯃ ꯂꯩꯔꯝꯕꯁꯤꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯪꯉꯛꯏꯅꯣ, ꯀꯗꯥꯏꯗꯒꯤ ꯆꯪꯉꯛꯏꯅꯣ, ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯈꯨꯟꯁꯤꯗ ꯀꯨꯀꯤ ꯆꯪꯉꯛꯏꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯉꯥꯛꯏꯅꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯥꯔꯃꯤꯅ ꯉꯥꯛꯏꯁꯦ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯊꯧꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯀꯦꯅ ꯄꯨꯁꯟꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯀꯤ ꯐꯣꯔꯁ ꯊꯥꯕꯤꯔꯛꯑꯣꯁꯨ ꯊꯥꯕꯤꯔꯛꯇꯦ, ꯑꯥꯔꯃꯤꯅ ꯉꯥꯛꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯨꯀꯤ ꯂꯩꯔꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯄꯦꯟꯖꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯝ ꯁꯣꯛꯈ꯭ꯔꯤꯕ, ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯩ ꯆꯥꯛꯈ꯭ꯔꯤꯕ, ꯑꯩꯈꯣꯏ ꯖꯦꯁꯤꯕꯤꯅ ꯑꯃꯗꯤ ꯗꯣꯖꯔꯅ ꯇꯦꯝꯃꯛꯏꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯃꯤꯅ ꯊꯤꯡꯉꯤ꯫ ꯁꯤꯗꯤ ꯑꯩꯈꯣꯏ ꯊꯤꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯆꯥꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯌꯦꯡꯕꯗ ꯑꯥꯔꯃꯤꯅ ꯊꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯗ꯭ꯔꯣꯟꯅ ꯄꯥꯏꯁꯤꯜꯂꯛꯄ ꯌꯥꯕ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯄꯪꯄꯥꯏꯗ ꯄꯥꯏꯁꯤꯜꯂꯛꯄ, ꯑꯩꯈꯣꯏꯒꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯌꯨꯝ ꯆꯥꯛꯄ ꯈꯣꯠꯄ ꯌꯦꯡꯕꯁꯤꯐꯥꯎ ꯌꯥꯗꯕꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯨꯕꯗꯅ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯌꯥꯕ, ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯟꯕꯁꯤꯗꯤ ꯂꯩꯉꯥꯛꯅꯁꯨ ꯌꯥꯍꯟꯕꯤꯌꯨ, ꯏꯁꯇꯦꯠꯀꯤ ꯐꯣꯔꯁꯅꯁꯨ ꯌꯥꯍꯟꯕꯤꯌꯨ꯫ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯦꯡꯖꯕꯅꯤ, ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕ ꯌꯦꯡꯕ ꯅꯠꯇꯦ꯫